ngasisu kangleipak knowledge channel mayam amuk hana taramna oksari ngasi gi hiram asidi akhoi gi akoibada prithvi sida leiriba jiba panbasi kharagi angakosing mayamda tamjari ahanbada akhoi gi akoibada hai humna maning tamna paiba usiek sing asi mapan thokte haibadi yung hande haibani mathangda prithvi sida leiriba kaksing punamak makoi gi punsida tumba haibasi leite makoi thabombi pande makoi gi kanglupta thabak suba haibadi workers sing asi yamdrabada sahi tareti hingi donana makoi gi maharani queen asina yamdrabada sahi taramangadi hingi ekhoi gi ipuk thakleba haksang phana thamleba shan amasung marup kumsinariba sagon ani asi lepna tumba ngame angakpa singi manungda angakpa am oiriba kangaru haiba jiba si makoi gi mamai asi kanangba mana leibagdagi thangkatuna thama matamda makoi lepduna leiba ngamde maramdi makoi gi mamai asina makoi gi balance puduna chatlebani lepa ngamalebani mathangda samugandha aina khangnariba rhinoceros asi makoi gi masi asi atopa substance haibati potse amana sarak banate sarugi saruk amasu nate masidi makoi gi hauriba hair samasigi compact apunba punna punsilaga semakpa saruk amani mathangda apaiba jibasingi marakta ama oiriba sekbi asi makoina shurung amadagi natragam apam amadagi paithorba matamda makoigi oirom thangba side khaktada paithorakna paisu paithokigani mathangda tarantula hariba spider makak mirang makhalasi sinjak amatta yaudana sahi ani hena hingba ngami koina unariba lin hariba jiba furup asi makoi asi mamit usilagasu adumak uba ngami haibasini maramdi mamit usama matamda kopsiliba kurangban eyelids asi transparent oi phauduna uba ngambagi shakti makodi yawi maramaduna mamit usilabasu lensing asidi adumak uba ngami haibasini mathangi asidi ekoigi yumdasu amadasu koipai paidran leriba haing asi makoigi punsi asi yamdrabada chayol ani dagin ahum phawba masigi maraktada hingba ngami mathang asidi miyoiba khoida sigliba kang asi amom khaktadana siglibani labagi purupnadi sikte haibasi sungtha thajaba ngamloredaba angakpa amana prithibida leiriba nupi masing khudingmakki haibadi nupi amamam khudinga prithibida leiriba kaksing milin amamamga changdamnaba yai haibasi ratio oina prithibisida leiba mipum khudingmakki nupa nupi khaidana leiriba mipum khudingmakki amamamga insect 200 million ga changdamnaba yai mathangda yamna nungaiba angakpa amana usi hairiba jiba si makoina macha poktuna charon suron sandokpa si asuki matik thui sopnagi tha tara gani pan khaktada usi anina yamdrabada mahaki mari mata million amadi sandokpa ngame mathangi asidi khoi amana aikhoigi khohi chamas ama puthokna bhavana ba matamda mahakna yamdrabada lei lising maridi thengdaba yati ikhoi miyoibada asuki kanaraba khoi asi makoigi chakhaw asi ani pal amana makoigi masiak chaduna hingjanaraba chakhaw amana khoi miyoibada kana piriba khoi asi haknaraba chakhaw hairiba khoi asina asangba atia machu amasung ultraviolet ki machu sing asi hirailen uba ngami lorena angang machu asiguna makoigi mamitta amubu oina ui video sibu yangbiraga adom da khachitang oirbasu kana pi khanbilagadi mayang infamda share tawdasu mateng pangbiyu mathangda nangaiba video amuk phodu laksagi madu phawdi ngaiminasi